ꯆꯠꯅꯕ ꯔꯦꯗꯤ ꯑꯣꯏꯔꯦ ꯌꯥꯝ ꯄꯨꯅꯦꯗꯁꯨ ꯃꯨꯝꯕꯩꯂꯣꯝꯗꯁꯨ ꯆꯤꯡ ꯃꯌꯥꯝ ꯂꯩꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯇꯧꯔꯤꯉꯩ ꯇꯨꯝꯃꯤꯉꯩꯗ ꯊꯣꯡꯕꯗ ꯅꯝꯕ ꯀꯥꯞꯄ ꯒꯥꯔꯤ ꯑꯃ ꯊꯧꯔꯦ ꯏꯟꯇꯤꯔꯤꯌꯥꯗꯤ ꯈꯔ ꯐꯅꯤ ꯁ꯭ꯋꯥꯏꯗ ꯂꯩꯗꯣꯏꯔꯕ ꯃꯥꯁꯦ ꯇꯅꯦꯜꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯉꯁꯥꯏꯗꯩ ꯊꯧꯔꯤꯅꯤ ꯂꯣꯏ ꯅꯥꯏꯗꯦ ꯇꯧꯔꯤ ꯕꯣꯠ ꯇꯣꯡꯒꯦꯁꯨ ꯌꯥꯔꯦ ꯁꯤꯗ ꯁ꯭ꯄꯤꯠ ꯕꯣꯠ ꯀꯩꯀꯩ ꯂꯣꯏ ꯂꯩꯔꯦꯀꯣ ꯒꯦꯠꯋꯦ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯋꯥꯈꯜ ꯈꯪ ꯂꯧꯊꯣꯛꯈꯤꯅꯤꯀꯣ ꯅꯪꯒꯤꯗꯣ ꯗꯤꯅꯔ ꯆꯥꯕ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯃꯊꯦꯜ ꯈꯔ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯑꯋꯥꯔ ꯆꯦꯅꯦꯜ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯌꯔ ꯑꯦꯟ ꯇ꯭ꯔꯤꯞꯅꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏ ꯃꯐꯝꯁꯦ ꯃꯨꯝꯕꯩꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯅꯦ ꯃꯍꯥꯔꯥꯁꯇ꯭ꯔ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯂꯥꯛꯑꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯃꯨꯝꯕꯩꯁꯦ ꯍꯥꯟꯅ ꯆꯠꯀꯦꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯅꯦꯗ ꯂꯩꯔꯕꯅꯤꯅ ꯌꯥꯝ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏ ꯔꯐꯂꯤ ꯑꯔꯥꯎꯟ 140 to 150 ꯀꯤꯂꯣꯃꯤꯇꯔ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯏꯠ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯦꯟꯗ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯦꯞꯇꯒꯤ ꯁꯤꯗꯒꯤ 3 hour ꯖꯔꯅꯤ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯖꯔꯅꯤꯁꯦ ꯑꯗꯨꯒ ꯇ꯭ꯔꯤꯞꯁꯦ ꯑꯩꯈꯣꯏꯅ ꯃꯨꯝꯕꯩ ꯑꯣꯏꯅ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯦꯔꯂꯥꯒꯨꯝꯕ ꯑꯣꯏꯅ ꯆꯠꯁꯦꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯕꯅꯦ ꯑꯗꯨ ꯍꯟꯗꯛꯁꯦ ꯃꯅꯤꯄꯨꯔ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯩꯁꯨ ꯑꯃꯨꯛ ꯊꯣꯛꯎꯔꯦ ꯑꯗꯒꯤꯗꯤ ꯖꯅꯋꯥꯔꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯃꯥꯒꯤ ꯃꯅꯥꯎꯄꯥꯒꯤ ꯂꯨꯍꯣꯡꯕ ꯇꯥꯁꯜꯂꯛꯄ ꯑꯗꯨꯅ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯊꯣꯛꯇꯨ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯇ꯭ꯔꯤꯞꯁꯤꯗꯤ ꯈꯔ ꯇꯦꯟꯁꯤꯜꯂꯁꯦ ꯈꯔ ꯑꯇꯦꯟꯕ ꯖꯒꯥꯗ ꯑꯣꯏꯅ ꯆꯠꯂꯁꯦꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯑꯗꯨꯅ 2 day ꯇ꯭ꯔꯤꯞꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯖꯔꯅꯤꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯝꯇꯪ ꯄꯨꯅꯦꯒꯤ ꯋꯦꯗꯔꯁꯦ ꯑꯝꯇꯪ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯃꯃꯥꯡꯗꯁꯨ ꯄꯟꯈ꯭ꯔꯦꯀꯣ ꯑꯩꯅ ꯄꯨꯅꯦꯒꯤ ꯋꯦꯗꯔꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯑꯣꯜꯃꯣꯁ ꯁꯤꯃꯤꯂꯔꯅꯤꯀꯣ ꯀꯥꯂꯦꯟ ꯊꯥꯗꯅ ꯑꯃꯨꯛ ꯈꯪꯁꯥ ꯁꯥꯕ ꯅꯤꯡꯊꯝ ꯊꯥꯗꯅ ꯑꯃꯨꯛ ꯈꯪꯏꯪꯕ ꯑꯗꯨ ꯍꯧꯖꯤꯛ ꯃꯨꯝꯕꯩꯗ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯗꯤꯁꯦꯝꯕꯔꯁꯤ ꯊꯑꯣꯏꯅ ꯉꯥꯏꯔꯒ ꯆꯠꯇꯣꯏꯅꯤꯀꯣ ꯅꯠꯇ ꯇꯥꯔꯗꯤ ꯃꯣꯏꯗꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯁꯨ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯇ꯭ꯔꯣꯄꯤꯀꯦꯜ ꯑꯦꯔꯤꯌꯥꯁꯤꯡꯅꯤꯅ ꯃꯣꯏꯗꯤ ꯌꯥꯝꯅ ꯁꯥꯏꯌꯦꯕ ꯑꯗꯨꯅ ꯗꯤꯁꯦꯝꯕꯔ ꯆꯠꯇꯣꯏꯁꯤꯐꯥꯎꯗ ꯃꯣꯏꯗꯤ ꯀꯣꯁꯇꯦꯜ ꯑꯦꯔꯤꯌꯥꯅꯤꯅ ꯑꯣꯜꯃꯣꯁ ꯇꯦꯝꯄꯔꯦꯆꯔꯁꯦ ꯑꯣꯜꯃꯣꯁ ꯗꯦ ꯑꯦꯟ ꯅꯥꯏꯠ ꯑꯣꯜꯃꯣꯁ ꯁꯦꯝ ꯍꯥꯏꯇꯥꯔꯦꯀꯣ 26 29 ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯐꯥꯎꯗ ꯑꯗꯨꯝ ꯈꯔ ꯇꯣꯂꯔꯦꯕꯜ ꯑꯣꯏꯕꯒꯤ ꯆꯥꯡꯅꯤꯀꯣ ꯑꯗꯨ ꯌꯦꯡꯉꯦ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯆꯍꯤ ꯂꯣꯏꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯈꯤꯇꯪ ꯌꯥꯝꯅ ꯁꯥꯡꯕꯃꯛ ꯅꯠꯇ꯭ꯔꯁꯨ ꯇ꯭ꯔꯤꯞ ꯃꯆꯥ ꯑꯃꯇꯪ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩ ꯇꯥꯔꯗꯤ ꯃꯗꯨꯒꯤ ꯈꯤꯇꯪ ꯆꯠꯍꯧꯕ ꯍꯥꯏꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯄꯨꯟꯁꯤꯁꯦ ꯍꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯥꯏꯁꯤ ꯇꯨꯡꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯆꯥꯡꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯨꯒ ꯄꯨꯟꯅ ꯑꯗꯨꯒꯤ ꯆꯍꯤ ꯑꯃ ꯂꯣꯏꯔꯛꯄꯒꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯆꯠꯍꯧꯕ ꯍꯥꯏꯁꯦ ꯁꯤꯁꯦ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯁꯨꯝꯕ ꯃꯦꯃꯣꯔꯦꯕꯜ ꯃꯦꯃꯣꯔꯤꯁ ꯑꯩꯈꯣꯏꯅ ꯃꯆꯥ ꯃꯆꯥ ꯁꯦꯝꯍꯧꯕꯁꯤꯡꯁꯤꯅ ꯍꯌꯦꯡ ꯇꯨꯡꯒꯤꯗꯤ ꯑꯁꯦꯡꯕ ꯂꯟ ꯍꯥꯏꯗꯣ ꯁꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯖꯔꯅꯤꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯅꯕ ꯔꯦꯗꯤ ꯑꯣꯏꯔꯦ ꯇ꯭ꯔꯣꯂꯤ ꯈꯨꯆꯥꯎꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯖꯔꯅꯤꯁꯦ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯑꯗꯨ ꯀꯩꯅꯣꯒꯤꯀꯣ ꯄꯨꯅꯦ ꯃꯨꯝꯕꯩ ꯀꯩꯅꯣꯒꯤꯁꯦ ꯍꯥꯏꯋꯦꯒꯤꯁꯦꯀꯣ ꯁꯤꯒꯤ ꯃꯥꯒꯤ ꯖꯔꯅꯤꯁꯦ ꯑꯩꯗꯤ ꯃꯃꯥꯡꯗꯁꯨ ꯆꯠꯆꯈ꯭ꯔꯦꯀꯣ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯕꯅꯦꯕ ꯁꯤꯒꯤ ꯖꯔꯅꯤꯁꯦ ꯑꯗꯨ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨꯗꯤ ꯄꯨꯅꯦꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯀꯣ ꯑꯗꯨ ꯍꯣꯔꯦꯟ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯦ ꯀꯩꯅꯣꯒꯤꯗ ꯃꯥꯒꯤ ꯁꯤꯒꯤ ꯂꯝꯕꯤꯒꯤꯗ ꯃꯥꯒꯤ ꯌꯥꯝ ꯐꯖꯕ ꯃꯄꯥ ꯌꯥꯝ ꯂꯩꯕꯅꯦꯕ ꯑꯩꯅ ꯃꯃꯥꯡ ꯆꯠꯈꯤꯕꯗ ꯅꯣꯡꯖꯨ ꯊꯥ ꯑꯗꯨꯋꯥꯏ ꯃꯇꯝ ꯆꯠꯈꯤꯕꯅꯦ ꯑꯗꯨ ꯃꯇꯝꯗꯗꯤ ꯑꯁ ꯃꯥꯒꯤ ꯀꯩꯅꯣꯗꯒꯤ ꯆꯤꯡꯗꯒ ꯏꯁꯤꯡꯒ ꯆꯦꯟꯊꯔꯒ ꯂꯝꯕꯤꯗꯒ ꯃꯥꯒꯤ ꯑꯗꯨꯒꯤ ꯋꯥꯇꯔꯐꯣꯜꯒꯤ ꯇꯥꯏꯞꯇꯒ ꯇꯥꯕꯗꯣ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯕꯅꯦꯕ ꯁꯣꯝꯗꯁꯨ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯗꯤ ꯃꯌꯥꯝ ꯖꯔꯅꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯏꯆꯥꯅꯨꯄꯤꯁꯦ ꯃꯤꯇꯨꯝ ꯍꯧꯗꯣꯡ ꯃꯤꯇꯨꯝ ꯑꯣ ꯚ꯭ꯌꯨ ꯌꯦꯡꯉꯤꯕ꯭ꯔꯣ ꯃꯤ ꯃꯄꯥꯏ ꯃꯆꯥꯅꯤꯁꯦ ꯃꯄꯥꯏ ꯃꯆꯥ ꯃꯤ ꯀꯣꯏꯕ ꯄꯥꯝꯖꯈ꯭ꯔꯕ ꯏꯆꯥꯅꯤꯀꯣ ꯃꯃꯥꯅꯗꯤ ꯅꯈꯣꯡ ꯉꯥꯎꯗꯦ ꯀꯟꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯅꯦꯗꯁꯨ ꯃꯨꯝꯕꯩꯂꯣꯝꯗꯁꯨ ꯆꯤꯡ ꯃꯌꯥꯝ ꯂꯩꯀꯣ ꯆꯤꯡꯁꯦ ꯃꯌꯥꯝ ꯂꯩ ꯃꯊꯪ ꯎꯖꯔꯛꯈꯤꯒꯦ ꯌꯥꯝ ꯐꯖꯕ
ꯂꯝꯕꯤꯅꯦ ꯁꯤ ꯏꯁꯥꯅꯒ ꯒꯥꯔꯤꯒ ꯊꯧꯖꯕꯁꯦ ꯐꯖꯅ ꯍꯩꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯂꯣꯡ ꯗ꯭ꯔꯥꯏꯞ ꯆꯠꯄ ꯌꯥꯝ ꯌꯥꯒꯗꯕ ꯖꯒꯥꯅꯦꯕ ꯚꯤꯗꯤꯑꯣꯁꯤꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯗ ꯕꯤꯖꯦꯟ ꯈꯣꯏ ꯊꯧꯖꯥꯜ ꯈꯣꯏ ꯍꯧꯕꯤꯕ ꯑꯣꯏꯔꯗꯤ ꯚꯥꯏ ꯅꯣꯏ ꯂꯥꯛꯑꯣꯅꯦ ꯅꯣꯏ ꯇꯧꯔꯒ ꯑꯝꯇ ꯄꯨꯟꯅ ꯑꯝꯇꯪ ꯀꯣꯏꯊꯁꯤ ꯂꯥꯛꯑꯣꯅꯦ ꯁꯤꯗ ꯃꯩꯒ ꯊꯥꯜꯂꯦ ꯃꯅꯨꯡꯗ ꯌꯥꯝ ꯁꯥꯡꯕ ꯃꯥꯜꯂꯦ ꯌꯥꯝ ꯁꯥꯡꯕꯅꯦ ꯁꯤꯒꯤ ꯇꯅꯦꯜꯁꯦ ꯁꯥꯡꯉꯦꯀꯣ ꯃꯝꯃꯦ ꯈꯔ ꯆꯤꯡ ꯉꯥꯛꯇꯅꯦꯕ ꯅꯥꯀꯟ ꯅꯥꯀꯟ ꯃꯌꯥꯝ ꯅꯨꯡꯒꯤ ꯆꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯅꯥꯚꯤ ꯃꯨꯝꯕꯩ ꯌꯧꯔꯦꯀꯣ ꯅꯥꯚꯤ ꯃꯨꯝꯕꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯨꯝꯕꯩ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯑꯗꯨꯋꯥꯏꯗ ꯂꯩꯗꯣꯏꯅꯦꯀꯣ ꯀꯤꯂꯣꯃꯤꯇꯔ 40ꯃꯨꯛꯀꯤ ꯃꯌꯥ ꯋꯥꯠꯂꯤꯉꯩꯗ ꯑꯗꯒꯤ ꯅꯥꯚꯤ ꯃꯨꯝꯕꯩ ꯌꯧꯔ ꯃꯇꯨꯡꯗ ꯊꯥꯅꯦꯗꯤ ꯐꯥꯎꯗꯧ ꯃꯥꯟꯗ꯭ꯔꯦ ꯉꯁꯤꯒꯤ ꯊꯥꯅꯦꯅ ꯃꯊꯛꯂꯣꯝ ꯆꯠꯈ꯭ꯔꯒꯗꯣ ꯑꯗꯨ ꯁꯤꯗꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤꯗ ꯁꯃꯨꯗ꯭ꯔꯗ ꯁꯥꯡꯅ ꯑꯃ ꯊꯣꯡ ꯑꯃ ꯂꯥꯟꯕꯅꯦꯕ ꯍꯣꯔꯦꯟ ꯑꯗꯨꯗꯣ ꯎꯠꯆꯔꯛꯀꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯅꯥꯚꯤ ꯃꯨꯝꯕꯩꯁꯤꯅ ꯑꯃꯨꯛ ꯈꯔ ꯔꯦꯟꯇꯦꯜ ꯄ꯭ꯔꯥꯏꯁꯀꯨꯝꯕꯁꯦ ꯈꯔ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯨꯝꯕꯩꯒ ꯌꯦꯡꯅꯔꯨꯕꯗꯗꯤ ꯃꯨꯝꯕꯩꯗꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯏꯆꯥ ꯊꯣꯏꯕꯤꯁꯤꯅ ꯐꯖꯅ ꯁꯦꯠꯊꯔꯦ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯣꯛꯄꯤꯔꯀꯥꯟꯗ ꯑꯉꯥꯡꯁꯤ ꯀꯣꯏ ꯄꯨꯕꯤꯔꯛꯀꯅꯤꯅ ꯄꯨꯊꯣꯛꯑꯔꯕꯅꯤꯅ ꯅꯨꯡꯁꯤꯕꯤ ꯆꯍꯤ 2ꯗ ꯁꯨꯕꯗ ꯉꯥꯏꯔꯤ ꯅꯪꯅ ꯀꯣꯏꯔꯤ ꯃꯌꯥꯝꯁꯤꯅ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯇꯧꯔꯤꯉꯩ ꯇꯨꯝꯃꯤꯉꯩꯗ ꯊꯣꯡ ꯑꯝꯇ ꯅꯝꯕ ꯑꯝꯇ ꯀꯥꯎꯔꯦ ꯃꯨꯝꯕꯩ ꯌꯧ ꯂꯩꯔꯝꯃꯦ ꯇꯨꯝ ꯂꯩꯔꯝꯃꯦ ꯇꯥꯏ ꯍꯣꯇꯦꯜꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯣꯀꯦ ꯁꯤ ꯌꯨ ꯅꯦꯛꯁ ꯏꯟ ꯍꯣꯇꯦꯜ ꯍꯥꯏꯇꯥꯔꯦ ꯊꯣꯛꯂꯛꯑꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯌꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏ ꯔꯨꯝꯁꯦ ꯍꯦꯛ ꯆꯦꯛ ꯏꯟ ꯇꯧꯔꯀꯥꯟꯗ ꯔꯨꯝꯁꯦ ꯇꯨꯔ ꯇꯧꯒꯦ ꯇꯧꯔꯛꯄꯁꯤꯗ ꯃꯊꯪ ꯊꯦꯡꯉꯦꯅ ꯁꯣꯝꯗ ꯑꯉꯥꯡꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯈꯣꯠꯂꯅꯤꯅ ꯃꯊꯪ ꯇꯧꯕꯗꯨꯗ ꯑꯗꯨꯒ ꯂꯥꯁꯇ ꯆꯥꯎ ꯁꯨꯝꯇ ꯌꯥꯗꯦ ꯂꯣꯏꯔꯦ ꯔꯨꯝꯁꯦ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦꯀꯣ ꯁꯤꯅꯤꯀꯣ ꯃꯨꯝꯕꯩꯗ ꯌꯥꯝ ꯆꯦꯛꯁꯤꯜꯂꯨꯀꯣ ꯔꯨꯝ ꯕꯨꯛ ꯇꯧꯕꯗ ꯔꯨꯝꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯅꯤ ꯁꯤ ꯂꯨꯄꯥ 5,000ꯅꯤꯀꯣ ꯄꯔ ꯗꯦꯗ ꯑꯗꯣ 5,000ꯗ ꯑꯩꯗꯤ ꯄꯤꯗꯤ ꯁꯨꯡ ꯄꯤꯅꯤꯡꯗꯦ ꯁꯤ ꯃꯈꯥꯗꯒꯤ ꯁꯤ ꯃꯨꯝꯕꯩꯅꯤꯁꯦ ꯅꯥꯀꯟ ꯑꯝꯗ ꯐꯖꯕ ꯅꯥꯀꯟ ꯑꯝꯗ ꯑꯃꯣꯠꯄ ꯇꯧꯔꯤ ꯅꯥꯀꯟ ꯑꯝꯗ ꯕꯤꯜꯗꯤꯡ ꯋꯥꯡꯕ ꯅꯥꯀꯟ ꯑꯝꯗ ꯁ꯭ꯂꯝ ꯇꯤꯄꯤꯀꯦꯜ ꯃꯨꯝꯕꯩ ꯑꯗꯣ ꯁꯤ ꯃꯉꯥꯏꯔꯦ ꯔꯨꯝꯁꯦ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯐꯖꯕꯗꯤ ꯅꯠꯇꯦꯀꯣ ꯔꯨꯝꯁꯦ ꯀꯥ ꯍꯦꯟꯅ ꯐꯖꯕꯗꯤ ꯅꯠꯇꯦ ꯁꯦꯡꯕ ꯏꯌꯔꯕꯦꯟꯕꯤ ꯑꯣꯏꯅ ꯂꯩꯖꯒꯦꯀꯣ ꯏꯌꯔꯕꯦꯟꯕꯤꯅ ꯑꯩꯈꯣꯏꯁꯤ ꯏꯌꯔꯕꯦꯟꯕꯤꯒꯤ ꯅꯨꯡꯉꯥꯏꯕ ꯈꯪꯉꯨꯕꯗꯒꯤ ꯍꯣꯇꯦꯜꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯕꯤꯠ ꯌꯥꯝ ꯌꯥꯎꯕ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯁꯤ ꯃꯆꯥꯁꯤꯡ ꯍꯥꯏꯔꯨꯔꯒꯗꯤ ꯃꯊꯪ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ ꯆꯠꯂꯒ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯂꯥꯛꯑꯣ ꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯑꯃꯨꯛ ꯁ꯭ꯄꯣꯠꯇ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯁꯦ ꯒꯦꯠꯋꯦ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯗꯥꯏꯔꯦꯛ ꯆꯠꯇꯣꯏꯅꯦ ꯁꯤꯗꯒꯤ 30 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯄꯤꯀꯣ ꯒꯦꯠꯋꯦ ꯑꯣꯐ ꯏꯟꯗꯤꯌꯥꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕ ꯑꯃ ꯃꯣꯏꯒꯤ ꯁꯥꯎꯠ ꯃꯨꯝꯕꯩꯗꯗꯤ ꯀꯩꯅꯣ ꯑꯣꯇꯣꯁꯦ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯀꯦꯞꯇ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯆꯠꯀꯗꯕ ꯃꯦꯇ꯭ꯔꯣꯗꯗꯤ ꯍꯧꯖꯤꯛ ꯋꯥꯗꯤ ꯋꯥꯅꯤ ꯁꯤꯗꯤ ꯃꯦꯇ꯭ꯔꯣ ꯅꯠꯇꯦ ꯃꯣꯏꯒꯤ ꯀꯩꯅꯣꯅꯦ ꯁꯤꯇꯤ ꯀꯩꯅꯣꯒꯤ ꯂꯣꯀꯦꯜ ꯇ꯭ꯔꯦꯟꯅꯦ ꯃꯣꯏꯒꯤ ꯃꯨꯝꯕꯩꯒꯤ ꯐꯦꯃꯁ ꯂꯣꯀꯦꯜ ꯇ꯭ꯔꯦꯟ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯆꯦꯟ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯗꯤ ꯉꯁꯥꯏꯒꯩꯁꯨ ꯎꯗꯦ ꯃꯥꯒꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯒꯦꯠꯋꯦ ꯑꯣꯐ ꯏꯟꯗꯤꯌꯥ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯊꯣꯏ ꯗꯣꯗꯣ ꯂꯥꯛꯑꯣ ꯁꯦ ꯃꯔꯤ ꯇꯧꯅꯨ ꯂꯥꯛꯑꯣ ꯃꯥ ꯋꯥꯔꯦ ꯃꯥ ꯇꯨꯝꯍꯧꯔꯒꯦ ꯕꯥꯏ ꯀꯥꯞꯄ ꯒꯥꯔꯤ ꯑꯃ ꯊꯧꯔꯦ ꯑꯥꯗ ꯄ꯭ꯔꯦꯁ ꯑꯃꯗ ꯂꯩ ꯑꯁꯤ ꯗꯨꯀꯥꯟꯁꯤꯁꯨ ꯀꯟꯅ ꯄꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤꯁꯤꯁꯨ ꯃꯌꯥꯝ ꯚ꯭ꯌꯨꯁꯦ ꯑꯝꯇ ꯌꯦꯡꯁꯤ ꯃꯣꯏꯁꯦ ꯂꯩꯆꯤꯟ ꯌꯥꯝ ꯊꯥꯗꯥꯏꯅꯦ ꯂꯩꯆꯤꯟ ꯅꯠꯇ꯭ꯔ ꯎꯐꯨꯜ ꯁꯤꯗꯅꯦꯕ ꯃꯣꯏꯅ ꯀꯩꯅꯣꯒꯤ ꯀꯔꯤꯕ ꯕꯤꯆꯀꯤ ꯚ꯭ꯌꯨ ꯐꯪꯉꯀꯥꯟꯗꯅꯦꯕ ꯀꯩꯅꯣꯈꯩꯅ ꯂꯩꯗꯣ ꯁꯥꯏ ꯑꯣꯏꯔꯝꯅꯤ ꯀꯥꯏꯅ ꯐꯤꯂꯝ ꯁ꯭ꯇꯥꯔꯈꯩ ꯀꯥꯏ ꯂꯩ ꯑꯗꯩꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯅ ꯄꯣꯔꯁ ꯑꯃ ꯊꯧ ꯂꯩꯔꯦ ꯂꯩꯔꯦ ꯋꯥꯟ ꯗꯦ ꯀꯥꯏꯅ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯐꯖꯔꯦ ꯃꯥꯒ ꯅꯝꯃꯦ ꯈꯪꯕꯗꯒꯤ ꯑꯃ ꯅꯩꯕ ꯑꯃ ꯌꯥꯎꯔ ꯊꯧꯈ꯭ꯔꯦ ꯇꯥꯔ
cái Atal Bihari Vajpayee ki bridge mathak sida port samna padan nai silam Interior to kadai no ka. interior di Mumbai Side lei doi ra ba ma se. khar wali Khawali ya. Mumbai se dum phasai ko yang kanda to bai Side area se de phase. khara phaza bai ji moi phaza bu athi bu pula mix ni ko ai je nakanam na Nakanan da di lu. phaza ba mo ra nakanam ni to ko dong islam mo moi le Som sa jang phase ne ba. Asom nakan da de mu ki. kai kai kata interior le sida me Phase na udre. ko se kitang laptop pe ne de ale masa khan bu yar di Sira. na sila ta sila ai na kun chele ja sila ta de na sila le interior ambani Nita Ambani ki yum ne hai Mukesh Ambani ki ne hai de Nita Ambani ki ne hai. mai ti accept tong ave jaกันเนี่ยจำสางแง่ใช้ที่เช่าหรือรวยได้ถือเตยจำก็เที่ยวเลยคนอยู่ตัวต้องเก่งอีกใกล้เลยใกล้เลยใกล้ Wow, này bà có xem cái gì? Và đỡ cầu mà ta đã hotel đấy là của nó phun ở mấy miếng nữa cả. มาเลย Nó sai cái phun mấy miếng này mà mua phun này đấy lại đó nó phá cái nó wow này khơi quá. Đó nó thế, anh đi cái gì nó sao? ใช่ใช่ใช่ Cái bu, anh ấy em bắt cút cái tàu mình này, yam sa ba đi yam sa ba nữa. Đó phun này rồi cái inge. ไม่อะที่นี่ก็เกตเวลอินเดียตัวสิ่งเลยมีดิคุจินนี่เต็มที่อันเชลเลยมี Anh ta năm xem nhà khơi rồi India cái đó. cái mummy at mummy tham luôn กันโนนัมไปดิ Mỗi lần năm hắn bắt đầu thì mà อีอิงสิขนาดสิขนาด cái đâu nó sao rồi. อะตุกามายามสมเด็จเลยก็มวยกีตาสโฮเทลตัวน้ามุกันโนกีมวยกีเทเรเทคโตกีบกังบูตัวสิเลยสิสินะมวยกีฮานิกีตาสโฮเทลเลยบะอารีบะอะตุกาสมนักันกิสินะฮานูบะมายามสิเดเลยกีไฮตาดีราเฟราวน์โนมดา44,000-45,000เมลลอยก็สิดารูมसे डिपेंड तो रहे स्टार्टिंग नहीं कोई हाई से पैसा से मैं कि स्वीट रूम का दे मुझे दे नो मुदा नहीं हूँ मरी के लोग है रखा अरे सीधे से लगा अंदा चिमा खादा मैं कि ही तों हम ले बने बा अरे ही तों कान एलिफेंटा कैप सट के शुरू है अरे देखो ये जगह आगे उन्हें ना तो के मैं सीधे कि बोतों के शुरू है सीधे स्पीड बोट के लोई ले रहेगा cái ngang nhau lắm đâu vậy ta bởi 100% try tàu cái đó ngang nhau nên cái tăng risky vậy xong rồi sẽ có cái cái này cái in gateway mình giờ cái này cái mình cái task có thể thằng thằng lên làm si mà được ta mình si cái boating ride mình làm cho lên đấy Em hồi giờ khơi san được video mà mai đồ lấy thô xuống ai hạt rồi mà mai lấy thô cái hạt rồi xin lỗi copy ba sẽ là đã cái nó đã nơi này xin mà mang đâm đã liệp này à đâm video đấy hơn kia ba mà sai đấy copy cái ya đấy à đúng là xong đã mất sạch rồi à xong đã mất sạch rồi copy rồi ba xin đã boy pie lê ba à mà sai đã sao mà đâm tàu lấy đi không sẽ mi dùng mà sung mà là biến sẽ quay tiền gì rồi, iya, chân lên đó đó bây giờ mình cặp bắt tâm phải rồi coi rồi coi mi chân bây giờ adam mình coi chán đi ai chụp am đi mi chân đấy mà bạn nó xin cái nó có mà bạn nó khen
ไปจานไปที่นักกับไปกี่เชยช่วยรวยใจไทยเฮ้ยเลยใช่เอาเรากล้วยไปสั่งไว้ใช่เอาเรากล้วยไปเลยเด้ใช่เอาเรากล้วยไปส่งได้เด้bây giờเราก็ต้องไปทำตรงไหนบ้างค่อยนึกก่อนแล้วก็ทีวีได้ยังกูเดี๋ยวสัตว์เลี้ยงไอ้ที่ก็กระซับใส่เนี่ยค่อยจะโดนแล้วสมัยนั้นไม่กับไปเกมตั้งเชอรี่สาวดาร์ก็ได้ป่ะก็เนี่ยkapakan babalai chille hey traffic มายามสิดะจุหิงกลาสมามันทักเกียนะเราเร่อะไรสิสิบิลดิ้งยังท้ายนี่ก็รีบลีระบะบิลดิ้งนี่มายามทักนาดิไปจุดทักกี้มายามตุ๊ดเป็นยังไงเดียวมาจุดทักนี่นี่ยังจะไปยังतब तक मैं gara-gara lang ba yang thirsty web do ano na hawan thakira thakpe aro yang ing mayam makhoi ja hozik Marine Drive yengba mungsali do numiti tare tadre ni sa ge taw me ani asna ne kappa lawa ga photo kai number do am ta yada dana kai no thema lei bu na ma tham se ayau kre hozik pung 6:30 muk ore ba ko traffic sem de ying bi sai ga traffic khazari la 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 slow re da na hadi kyan ta ra ba da ta ding ding ikai be yam na henjan gre ba ma se adu gi mama je khuma pang lo ta lo le ba kai no hang de do ga kap te ba mayam gateway of India gi dai thokla ga Marine Drive kina yaudringai maya da ko Indian Institute of Science Mumbai chile Indian Institute of Science Bangalore lai sisina Mumbai ya mai moi ja no ba thado bari han de si jam li da building ni ma yam li smai sor keng pan doi ba street food chabang da su dum lai Mumbai si street food chaning bane tu bu ngasi se oi dong mandre kai no gum ba mahi gum boy na thakning nge yam bana night view sam phase anh là khao anh ạ xỉn còn thân lệ vậy khoe nhà mà pa xỉn lại xem xỉn xuống lẩu xỉn mấy năm mà xỉn được đó à gian thà rồi cô à thấy làm lối qua là mình thấy xem tiếng không sao phải biết cây nó cây bùa nó rồi lan tôi ní xem là lâm đây rồi đấy gì ngắt cây bùa mayam video sa khoy anya na khong nam chat pai som tang nam sal ho ge ai ni ngai am tau bani na ne kai no tau lambi na kan da sai no kan da gari khitang ma khon kai no tau dang pam mo ba đó sai nha cầu có khum đập ban ít tàu đấy chưa đấy yeah mayam akhoi finally Marine Drive yêu re already nu mita ram na ko view yeng ba se khitang di post ti ta ra rồi video nam ba di mà cây nó xì xiên cái gì bỏ cây xiên gì vậy này cây nào
is talle mi na su salo tik tik ka ja gari khusin na ne tu bus mathak ta su kaino tau ji ship yaw mi je akta khusin nam ne tau ri ji som da su khamam yeng bang ga lei ba na te yeng kan da namak ke video su asna sai gi sea facing apartment at all thong me phajai ye nung dang da smai na light la kan da iya Kakak namu tu, namu tu. da Kakak. ha Kakak namu tu. tu tidak khazana di ur roi samudra gi hongna binga hing jai hing number ho ra khara mana Kaki ka tayo lang. हम बस गिरी जाइए Marine Drive te kini ko. Sige pura asmana ko ra ka to ini Marine Drive. Asmana ko ra ka asmana ini. Sige pura masang sini Marine Drive boy de sige sima. Sima pan sima. Ngaling ada chat ke tau ko ne nang hong tre. Sige sida lang na sunset te mi sing je. Sunset te ne mi ne lang na de sida. Tempat tohon ko nang Dodo nama se pura ngau kren tai sida. Ni pura sida ma makok sing si sai na ot pa myam do. Makok sing ha wai sangi. Sina ka li samudra ma pan sila ko sida. Tampa. Wakan ka nong thokini ko na gida. Nama ko stress ka lai laptop pre. Chan PC di sino on selo ya de ngai sin mi ma je camera sai oi man dona je camera sai oi ba mayam dinner chaba lai ko sile mathen kara da chapati mayam an sila khini ko khara lo option jam dei somdana hayeng breakfast ki kai thamak toi ma le khoi shomda starter di moi table lo pura kani ye du ke ngai ri ising hebirami se to da ki tau tra nga ni to ni na pe to do se wa mi poi bi ta ba ni na tau ri na akwai han sa ha ni ke ko atu ga ma ke mo sida nang saba ya ba ki yaw ti baby di oats ne banana ne ade kita banana lo ga ama le je ama bu le ri ba hey moi breakfast ba banana thoi yaw ni ba ade lo ke baby di banana ga milk ka oat ka tora sa ni ba sida sa ya ba yaw na dum ka pizza ni tayo starter si di bora ga chicken roll man Tiết anh đi qua chicken kalore để chapati ai cắt nó cái nồi yên nhé chứ đã chapati này đấy ai em tại isa nó pi mà luôn mà này không ra mà chắc thùng gì chứ là mi hiện đang thùng bớt sẽ già lắm ta sang giang cái phần mà sao mà em lâu rồi phải tôi nó harau rồi nè paneer yao đấy ở đây đi base kang ho khara yaw re de chicken thong ba moi chicken thong je makhan ani bi da bra sa bai se ai thamoi na khoida de dessert na gulab jamun oi re option yam mayam dinner su ta ba loi re yam ngai na ngasi gi day 1 jim di phata loisan re ado mathang gi hayeng gi amuk blog makhata na mayam su leptana yang view makata ba video mo mathangi video do mo hapsara bye bye